ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯑꯃꯨꯛ ꯂꯧꯕꯤꯔꯁꯤ ꯆꯖꯤꯛ 3ꯁꯨꯕ ꯇꯥꯡꯀꯛ꯫ ꯅꯨꯄꯤ ꯆꯦꯟꯕꯒꯤ ꯍꯥꯏꯗꯣꯛꯄ ꯆꯠꯅꯈꯤꯕ ꯑꯍꯜ ꯂꯃꯟꯁꯤꯡ ꯍꯟꯅꯔꯛꯄꯒ ꯆꯥꯅꯕ ꯑꯆꯥꯄꯣꯠ ꯈꯔꯒ ꯀꯣꯐꯤꯒ ꯇ꯭ꯔꯦꯗ ꯍꯥꯞꯄꯒ ꯄꯨꯊꯣꯔꯛꯏ꯫ ꯊꯝꯕꯥꯜ: ꯀꯩ ꯍꯥꯏꯅꯔꯛꯏ ꯁꯅꯥꯝꯆꯥ? ꯁꯛꯀ ꯏꯇꯥ ꯇꯥꯈꯠꯂꯤꯗ ꯃꯄꯥꯗꯣ ꯏꯇꯩꯃ꯫ ꯊꯝꯕꯥꯜꯅ: ꯍꯣꯏꯅꯦ, ꯑꯗꯣ ꯀꯩꯕꯨ ꯍꯥꯏꯅꯔꯛꯀꯦꯕ? ꯄꯥꯝꯗꯦ ꯁꯤꯅꯤ ꯑꯩꯈꯣꯏ ꯇꯦꯜꯂꯩꯕꯁꯦ, ꯍꯌꯦꯡꯋꯥꯏ ꯂꯝꯗꯝꯅꯔꯛꯀꯅꯤ, ꯏꯖꯠ ꯇꯥꯏ, ꯁꯥꯒꯩ ꯆꯦꯟꯗꯩ ꯇꯨꯡ꯫ ꯉꯥꯡꯂꯤꯕꯗꯨ ꯂꯣꯏꯗ꯭ꯔꯤꯉꯩ ꯃꯔꯛ ꯊꯠꯅ ꯊꯝꯕꯥꯜꯅ: ꯑꯣ ꯚꯥꯞ ꯇꯥꯔꯦ, ꯃꯣꯏꯁꯤ ꯋꯥꯔꯤꯁꯦ ꯈꯪꯉꯤꯅꯦ ꯑꯃꯔꯣꯝꯗꯗꯤ꯫ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝꯗꯤ ꯀꯣꯟꯅ ꯂꯦꯞꯅꯔꯁꯤ ꯍꯥꯏꯔꯦ ꯏꯇꯩꯃ, ꯋꯥꯔꯤ ꯁꯥꯟꯅ ꯅꯨꯡꯉꯥꯏꯇꯦꯗ ꯃꯄꯥꯗꯣ, ꯁꯛꯀ ꯏꯇꯥ ꯇꯥꯈꯠꯂꯤꯗ꯫ ꯊꯝꯕꯥꯜ: ꯐꯔꯦ, ꯅꯆꯥꯅꯨꯄꯥꯁꯤꯒꯤ ꯃꯔꯥꯏꯕꯛꯇ ꯑꯁꯨꯝꯅ ꯊꯣꯛꯑꯅ ꯑꯁꯨꯝꯅ ꯐꯖꯗꯕ ꯕꯗꯅꯥꯝ ꯑꯃ ꯐꯪꯉꯤ꯫ ꯁꯤꯅ ꯏꯆꯥꯒꯤ ꯂꯝꯕꯤ ꯈꯨꯗꯤꯡꯃꯛꯇ ꯈꯨꯔꯧ ꯊꯥꯡꯕ ꯍꯥꯏꯕꯗꯣ ꯍꯦꯛ ꯊꯣꯛꯏꯗ꯫ ꯑꯗꯨꯒꯤ ꯑꯉꯥꯡ ꯃꯍꯥꯆꯟꯗꯥ ꯅꯨꯄꯤ ꯃꯆꯥꯗꯨꯁꯨ ꯏꯇꯩꯃ ꯑꯩ ꯑꯣꯏꯔꯝꯗ ꯇꯧꯕꯅꯤ꯫ ꯑꯩꯅ ꯏꯇꯩꯃ ꯑꯣꯏꯔꯝꯃꯗꯤ ꯊꯤꯔꯤꯕ ꯃꯆꯤꯟꯗꯨꯗ ꯈꯣꯡꯄꯥꯛꯅ ꯅꯦꯠꯊꯔꯝꯒꯗꯕꯅꯤ ꯃꯥ꯫ ꯊꯝꯕꯥꯜ ꯍꯥꯏꯔꯞ ꯅꯣꯛꯏ, ꯃꯈꯨꯠ ꯌꯦꯠꯅ ꯆꯥꯁꯤꯡꯗꯨ ꯑꯃꯃꯝꯇ ꯑꯣꯏꯅ ꯄꯤ꯫ ꯋꯥꯔꯤ ꯇꯧꯔꯤꯉꯩꯗ ꯆꯥꯒ ꯀꯥꯎꯔꯦ꯫ ꯆꯥ ꯄꯥꯏꯁꯤ ꯏꯅꯥꯎꯆꯥ, ꯆꯥ ꯄꯥꯏꯁꯦ ꯈꯨꯔꯥ, ꯆꯥꯅꯕꯁꯨ ꯁꯤꯗ ꯂꯩꯖꯔꯦ꯫ ꯃꯣꯏꯒꯤꯗꯣ ꯃꯆꯤꯟ ꯍꯪꯕ ꯂꯥꯛꯑꯔꯣꯏꯅ ꯍꯥꯏꯔꯛꯏ ꯏꯕꯦꯝꯃꯗꯣ, ꯍꯣꯔꯦꯜꯁꯦ ꯈꯔ ꯍꯦꯛ ꯉꯟꯅ ꯊꯤꯟꯕꯤꯔꯣꯅ ꯍꯥꯏꯔꯛꯏ ꯃꯄꯥꯅ꯫ ꯊꯝꯕꯥꯜ: ꯍꯣꯏ ꯃꯥꯃꯥ꯫ ꯂꯩꯀꯥꯏꯒꯤ ꯂꯩꯁꯥꯕꯤ ꯃꯆꯥ, ꯁꯥꯒꯩꯒꯤ ꯃꯟꯗꯣꯝꯆꯥ ꯃꯃꯥꯕꯣꯛ, ꯃꯃꯥꯔꯣꯝꯒꯤ ꯏ ꯃꯔꯤꯁꯤꯡ ꯑꯣꯏꯔꯤꯕ ꯃꯟꯗꯣꯝꯆꯥ ꯃꯅꯦꯍꯣꯏ ꯃꯌꯥꯝ ꯑꯃ ꯇꯦꯜꯂꯩꯕ ꯅꯨꯄꯤ ꯆꯦꯜꯂꯦ ꯍꯥꯏꯕꯗꯨꯗ ꯃꯧ ꯌꯦꯡꯕꯅꯦꯅ ꯂꯥꯛꯅꯩ꯫ ꯖꯦꯁ꯭ꯔꯤ: ꯗꯥ ꯇꯦꯜꯂꯩꯕꯒꯤ ꯅꯨꯄꯤꯁꯦ ꯅꯩꯔꯝꯗꯧ ꯃꯥꯜꯂꯦ꯫ ꯁꯨꯁꯃꯤꯇꯥ: ꯅꯪ ꯀꯃꯥꯏ ꯈꯪꯉꯤꯕ? ꯖꯦꯁ꯭ꯔꯤꯅ: ꯈꯪꯗ꯭ꯔꯣ ꯎꯕꯗ, ꯑꯅꯩꯕ ꯃꯤꯒ ꯅꯩꯗꯕ ꯃꯤꯒꯁꯦ ꯁꯛꯁꯦ ꯍꯦꯛ ꯌꯦꯡꯕꯗ ꯑꯗꯨꯝ ꯈꯪꯕꯅꯦ, ꯃꯁꯛꯁꯦ ꯒꯠꯁ ꯂꯩꯕ ꯃꯥꯟꯗ꯭ꯔꯣ? ꯁꯨꯁꯃꯤꯇꯥꯅ ꯑꯃꯨꯛ: ꯑꯩꯗꯤ꯫ ꯖꯦꯁ꯭ꯔꯤꯅ: ꯅꯪ ꯑꯃꯨꯛ ꯌꯥꯎꯍꯧꯗꯕ ꯌꯥꯔꯝꯃꯔꯣꯏ꯫ ꯁꯨꯁꯃꯤꯇꯥꯅ: ꯑꯌꯥ꯫ ꯃꯈꯨꯠꯇ ꯋꯥꯏꯠ ꯀꯂꯔꯒꯤ ꯄꯣꯂꯤꯊꯤꯟ ꯑꯃ ꯄꯥꯏꯔꯒ ꯆꯪꯉꯛꯏ꯫ ꯎꯗꯤ ꯌꯥꯝ ꯎꯅꯤꯡꯕ ꯌꯥꯏꯁꯅꯥꯁꯦ, ꯃꯌꯥꯝ ꯃꯔꯛꯇ ꯆꯪꯉꯨꯕꯗꯨꯁꯨ ꯏꯀꯥꯏꯕ, ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯂꯒ ꯂꯩꯔꯤ ꯇꯦꯜꯂꯩꯕ꯫ ꯊꯝꯕꯥꯜ: ꯀꯩꯗꯧꯔꯦ ꯕꯨꯡꯉꯣ? ꯇꯦꯜꯂꯩꯕꯅ: ꯏꯃꯥ ꯆꯠꯂꯨꯔꯦ꯫ ꯊꯝꯕꯥꯜꯅ ꯑꯃꯨꯛ: ꯉꯥꯏꯈꯣꯗ, ꯍꯣꯔꯦꯜ ꯀꯣꯟꯅ ꯄꯤꯔꯣ, ꯍꯧꯖꯤꯛ ꯃꯔꯥꯡꯁꯤꯗ ꯀꯥꯎꯅꯤ ꯑꯃꯨꯛ, ꯑꯗꯨ ꯀꯥꯎꯔꯗꯤ ꯁꯣꯏꯔꯦꯀꯣ꯫ ꯇꯦꯜꯂꯩꯕ: ꯍꯣꯏꯕ ꯏꯃꯥ꯫ ꯊꯝꯕꯥꯜꯅ: ꯀꯥꯎꯅꯤꯀꯣ ꯑꯃꯨꯛ, ꯅꯪ ꯍꯟꯗꯛꯁꯦ ꯌꯥꯝ ꯀꯥꯎꯒꯟꯕ ꯑꯃ ꯇꯧꯔꯤꯕꯅꯤ꯫ ꯇꯦꯜꯂꯩꯕꯅ: ꯀꯥꯎꯔꯣꯏꯕ ꯏꯃꯥ꯫ ꯊꯝꯕꯥꯜꯅ: ꯐꯔꯦ꯫ ꯃꯇꯝꯅꯒ ꯍꯧꯈꯤꯕ ꯈꯪꯍꯧꯗꯕꯅꯦ꯫ ꯉꯟꯅ ꯊꯤꯟꯕꯤꯔꯛꯑꯣ ꯍꯥꯏꯕꯗꯨꯗ ꯌꯥꯏꯁꯅꯥ ꯂꯣꯏꯁꯤꯜꯍꯜꯂꯤ꯫ ꯅꯥꯀꯟꯗ ꯃꯦꯀꯞ ꯑꯥꯏꯇꯦꯝ ꯃꯌꯥꯝ ꯑꯃꯁꯨ ꯊꯝꯃꯤ꯫ ꯊꯝꯕꯥꯜ: ꯏꯃꯥꯗꯤ ꯍꯟꯅꯨꯔꯕꯅꯤꯅ ꯀꯦꯗ꯭ꯔꯦ, ꯑꯩꯈꯣꯏ ꯕꯨꯡꯗ ꯂꯩꯍꯜꯂꯨꯔꯤꯅꯤ ꯃꯌꯥꯝꯁꯦ, ꯅꯟꯗꯣꯝꯆꯥꯒꯤ ꯃꯆꯥꯅꯨꯄꯤ ꯊꯣꯏꯕꯤꯁꯅꯥꯒ ꯆꯠꯂꯒ꯫ ꯌꯥꯏꯁꯅꯥ ꯅꯣꯛꯏ, ꯂꯩꯗ꯭ꯔꯁꯨ ꯌꯥꯔꯕꯁꯤꯕꯨ ꯏꯃꯥꯁꯤꯗꯤ꯫ ꯊꯝꯕꯥꯜ: ꯊꯦꯡꯉꯅꯤ, ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯣꯀꯣ꯫ ꯁꯛꯐꯝ ꯈꯪꯍꯟꯍꯟꯖꯤꯜꯂꯤ ꯌꯥꯏꯁꯅꯥꯗꯣ꯫ ꯑꯗꯣ ꯏꯃꯥ꯫ ꯊꯝꯕꯥꯜ: ꯍꯣꯏꯅꯦ, ꯀꯩꯗꯧꯔꯕ ꯍꯥꯏꯌꯨ꯫ ꯌꯥꯏꯁꯅꯥꯅ: ꯑꯩ ꯆꯠꯇꯤ ꯌꯥꯝ ꯆꯠꯅꯤꯡꯗꯤꯌꯦ, ꯑꯩꯅ ꯁꯤꯗꯩ ꯍꯟꯈ꯭ꯔꯗꯤ ꯑꯩ ꯂꯥꯛꯀꯅꯤ ꯊꯥꯖꯗ꯭ꯔꯦ ꯑꯃꯨꯛꯃꯨꯛꯁꯨ꯫ ꯊꯝꯕꯥꯜ: ꯇꯧꯍꯣꯏꯗꯦꯗ, ꯏꯃꯥꯅ ꯅꯪꯕꯨ ꯂꯧꯕ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ, ꯏꯃꯥ ꯏꯆꯥꯒ ꯀꯥꯏꯅꯕ ꯌꯥꯗꯦ꯫ ꯌꯥꯏꯁꯅꯥꯅ: ꯕꯕꯥ ꯍꯣꯏꯅ ꯑꯩ ꯂꯨꯍꯣꯡꯕꯤꯔꯣꯏꯅ ꯍꯥꯏꯔꯁꯨ ꯑꯩ ꯑꯃꯨꯛ ꯆꯦꯜꯂꯛꯀꯦꯀꯣ, ꯃꯣꯏꯅ ꯍꯟꯖꯤꯟ ꯐꯥꯗꯣꯛꯅꯔꯁꯨ ꯑꯩ ꯑꯗꯨꯝ ꯆꯦꯜꯂꯛꯀꯦꯀꯣ ꯏꯃꯥ꯫ ꯊꯝꯕꯥꯜ ꯅꯣꯛꯏ, ꯏꯆꯥꯅ ꯂꯥꯛꯅꯤꯡꯕ ꯅꯨꯃꯤꯠꯇ ꯂꯥꯛꯑꯣ, ꯏꯃꯥꯅ ꯅꯪꯕꯨ ꯇꯔꯥꯝꯅ ꯑꯣꯛꯀꯅꯤ꯫ ꯌꯨꯝ ꯌꯧꯕꯒ ꯏꯃꯥ ꯕꯕꯥꯅ ꯁꯥꯎꯕ ꯊꯣꯛꯑꯁꯨ ꯀꯣꯟꯅ ꯇꯞꯅ ꯐꯖꯅ ꯋꯥꯔꯤ ꯁꯥꯎꯀꯣ,
Yai, imana nangse yam nungsine. Apokpi ichamakni khalibani. Yaisna. Adu ima, baba hoina luhongbiraroi hairadi ai amuk lakhigeko. Thambal. Luhongbinida kaidawbai hongoidino. Baba hoina ngak saubagi haijarini. Kaigumba baba hoina sungya yakidaba thosu. Imana imogi thong launa hangduna thamibani. Nungthilgi pung 6:30 mukti tare. Angangba machugi illiba wangkhaibi. Phige phane. Paktakna leibukta namliba malem leisa. Aduna hena magi phajabada magul hapkhre Yaisnado. Yumgi laining thau laimerel khoiramaba matung Thambalna mamau nupibu macha nupaga unakho haiduna magi kada changhanki. Yaisna. Matamse phaba yaradi phaniko. Ai yam haningdi yumda. Imana luhongbiroi hairadi ai amuk lakeko nangi nakta. Moina luhongbini thajidi. Ai hallaroige ba ai haningdre. Telheiba. Nang handaba yadabani. Ibani punsigi kainagadabadi natedana. Yai. Baba hoina ibani luhongbiroi hairasu ai nangbu lawba lakaniye. Yaisnana. Asingbai lauko. Ado se phone tuminna khwangdara kaidara yepaga pugro simsu yarabani. Horel ima hoina phone pahandrasu tuminna paudi hairo. Telheibana amukasu. Ima hoina chairasu phurasu hairo ko. Yaisna. Chatlage. Ado Telheiba. Hoini. Hayuni. Yam thuna luhongbiyona ahal lamada hayalauko. Aisu haige. Wallet tagi lisingani chapi khara satoga Yaisnagi makutta paiselona pi. Yaisnana. Yaraniye yamalesidi. Telheiba. Haunabini loksilo. Yamankre. Hayeng wain thorasu aigi pot leinaba thamjillo. Aidi thabak tawdabanina kem purakpa ngamoye. Moini inthoradi wakhalse chat adum khalla leire. Ado ahal lamansingda hainaraga thuna luhongbiyo haisiko. Nanga unaba, nanga thengnaba, nangi nanakta leba mikupse matamse pharaga thamningi. Haukidanaba nanakta adum lainingi. Nangna leirikai wakhalse yangi. Nang urikai thawaise pele. Nanga chaminaba hinjangna khwaidagi su hawe. Nangi nebo hairadi chinti haini. Telheiba. Noi haudong mamit sepa sipo rasile. Telheiba. Yare adadi I karakani. Yaisnana. Me chalagi ka. Telheiba. Maitai aikhoigi hangnabi matungina machagi thawaina khoidana purakiba mamau nupibu sagaigi ahal laman marup mapang khwaiga loinana thinba lakli. Thong hek yaubaga khong kansilamdai manengi makutu chet paisili. Ima ayam lehauningdiye. Thambal. Dahoidi nattaba wakal khanganuko. Ichaga imauga imana kaidaunungda kainahaloi. Yaisna. Ima luhongbiroi hairadi ai hanjin lakini ko. Thambal mapi ira jeli. Yai. Dahoidise nattaba wakal khanganu. Nayumni nangna lakningba matamda lao. Imana imaubu taramna okani. Mima. Kaidauragi iche namau nupiga maningda lehaurisina. Noi hana changradi aikhoidi ikoi koirani. Thambal. Imau nupi lehaudorena pumning nushira inine najiase. Mima. Chima thuna luhongnaba nupi mayumda hekta taksingsi. Ibema nangsu noyumda kana hairauko. Ipangpangna makokta nomay. Yaisna manemga tungmang changminaraktuna mayumda changai. Magi kada tumina changduna famdi. Laikagi laisabi macha mabu thinba yaurupasingduga phaminaduna lay.
Sagaygi manaw nupising machisingna nupa mayumgi laiba ahalsingduda harau fazana taramna okli. Janaba sem saduna thamlibasingdo amamamta oina mayamda yeli. Leisabi machasingdo inkhalakpa oibagi koirang langi. Chana thaknaba sinlangamiba mayamdo icha chadana. Nama chenba kamai tauge? Asibu hangni. Khangdi inama yam pakatpra aisu pakatoi male. Inama nang yam tuna lao ai yam keningeba noi lohong taradi ai khara kerani dana. Kibadani namang khalisa. Is nang suni ko number 1 kuire me kedabado aipo. Mayam ya langi chalam dai mikupsu yoksilai mamong nupigi manakta changa Thambal ibema Cheksina fazana layu ima hoi chalugigi se lising mari muktangni paisilu yamdi piba yabani ado imaugi sana oina sarage. Yaisna Yamaleba mama mamau nupigi makok takta nungsina nanthabi nada yektaba awa ana thengnadaba nungai yaifabatana nasaruk oyuko imauna punsigi oina imagi yumda lakpado ima ngairamge. Yaisna ima lehorage. Cheluraba matung sidadi hana dauna mama mapana telaibaga paw faungnayana chaingabusu tawkhidre. Hapta amamuk leiraga luhongbagi wa khananaba yumsakisa numitta laona paw senki. Karibu tho'ogadaba Yaisna. Telaiba nang hangnabi nasang kaknang bido to kajing le upakanda samsang na faji. Yaisna na aina bu upadi luko fa fazaniye ado awun pose akhoi ma hoi khara wari ado phazara roi khangi. Telaiba na mu kim puraktasu yare nuaga tanglao. Yaisna na phagi nate wathi nate ko hauzik matamda necklace ama sabada paisa yam changi sana su tangi ai yam purakninge leidau mandre. Telaiba amuk hauraba nangna puda yade na khalaga awatpado hairo ai leiraga aduda angang thilalake nangna purakpa saro yaraba. Yaisna na yaine duswa. Telaiba yare ko losilase wari se. Yaisna na amuk amaga wali hairo dana sachat luhongba numita chandoga kopthoktabi nana leiramo. Telaiba na adui numita aina fajadoi khufajado gokul madani ado amadudi. Yaisna na kainu ama idea aigi pot ama nangna pugibado kay pot puriba ina aibu huran bidawna kempu jade ko huran bini haiba nati ye nusibi nang nengondai adu puki haiba kanamta na khangoi aina tana. Tumine lei ngehak leiraga nokthore Yaisna. Che asibu wani na confirm oi desu khangde sibo yare bungo. Telaiba adudi kam kana khangdiba. Yaisna na mathang thada. Telaiba yai nangse sum nungsire ibani se amata oikrabani khaluraga hena sinungsi. Yaisna aisu nangse am nungsiye matam di haukre ngasi luhongbagi wa lepna sena haikiba ahal laman singsu gate yoksilakpaga gari khami. Mangol zau mayam warobi bayadi phone da haigadabadisu nangaudri marang tawbada ngasi se mi leitaba ma yaure akhoi ahal laman singama yaragadi yum singba loiraga matung lakpiro. Ibungo na kana Mangol zau Yaisna gi hek makurani bottle dagi sangom powder du spoon na tare nipan mu khotlaga glass da happy tunglom dagi kaurak paduda khangboi lakpoi glass tu makha da thadagre
ꯐ꯭ꯂꯣꯔꯗ ꯆꯥꯏꯊꯣꯛꯇꯨꯅ ꯇꯥꯔꯤꯕ ꯁꯪꯒꯣꯝ ꯄꯥꯎꯗꯔꯁꯤꯡꯗꯨ ꯈꯨꯝꯈꯠꯀꯦ ꯇꯧꯕꯒ ꯆꯥꯗꯣ ꯑꯩ ꯂꯣꯜꯂꯒꯦ ꯕꯕꯥꯅ ꯅꯪ ꯀꯧꯍꯧꯕꯅꯤ ꯑꯝꯇ ꯆꯠꯂꯨꯆꯣ ꯌꯥꯏꯁꯅꯥ ꯀꯩꯒꯤꯅꯣ ꯇꯣꯝꯕꯤꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯂꯦꯞꯅꯕꯒꯤ ꯃꯤ ꯃꯌꯥꯝ ꯂꯥꯛꯑꯅꯤ ꯅꯪ ꯕꯕꯥꯅ ꯃꯣꯏ ꯂꯥꯛꯇ꯭ꯔꯤꯉꯩꯁꯤꯗ ꯅꯪꯒ ꯋꯥꯔꯤ ꯉꯥꯛꯇꯪ ꯁꯥꯟꯅꯅꯤꯡꯉꯤ ꯍꯣꯔꯦꯟ ꯀꯩꯀꯩ ꯍꯥꯏꯅꯤꯡꯕꯗꯣ ꯑꯗꯨꯏ ꯃꯇꯥꯡꯗ ꯍꯪꯅꯤꯡ ꯇꯧꯔꯤ ꯑꯣꯏꯔꯤꯅꯤ ꯌꯥꯏꯁꯅꯥ ꯉꯔꯥꯡ ꯍꯥꯏꯈ꯭ꯔꯗꯨꯕꯨ ꯑꯩꯅ ꯉꯔꯥꯡ ꯍꯥꯏꯔꯁꯨ ꯍꯧꯖꯤꯛ ꯑꯃꯨꯛꯇꯒ ꯍꯥꯏꯔꯞ ꯍꯥꯏꯔꯨꯆꯣ ꯇꯥꯅꯤꯡ ꯇꯧꯖꯔꯤꯅꯤꯅꯦ ꯆꯠꯂꯣ ꯕꯕꯥꯒꯤ ꯃꯅꯥꯛꯇ ꯃꯥꯡꯒꯣꯜꯗ ꯊꯥꯔꯤꯕ ꯐꯝꯃꯦꯜ ꯐꯛꯇꯨꯗ ꯃꯄꯥꯒ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯃꯒ ꯐꯝꯗꯨꯅ ꯂꯩ ꯊꯣꯡꯖꯤꯟ ꯃꯄꯥꯟꯗ ꯂꯦꯞꯄꯒ ꯇꯨꯃꯤꯟꯅ ꯃꯄꯥꯗ ꯌꯦꯡꯉꯤ ꯀꯤꯁꯣꯔ ꯄꯪꯊꯦꯡ ꯊꯦꯡꯗꯔꯨꯁꯦ ꯊꯥ 3ꯃꯨꯛ ꯉꯥꯏꯊꯣꯛ ꯉꯥꯏꯁꯤꯟ ꯇꯧꯅꯔꯒ ꯍꯥꯏꯕ ꯅꯠꯇ꯭ꯔ ꯏꯕꯦꯝꯃ ꯌꯥꯏꯁꯅꯥ ꯎꯝ ꯀꯤꯁꯣꯔꯅ ꯑꯃꯨꯛ ꯄꯣꯠ ꯆꯩ ꯂꯩꯕꯒꯤ ꯃꯇꯝꯗꯤ ꯊꯥ 3ꯁꯤꯗ ꯂꯦꯝ ꯄꯥꯏꯈꯩ ꯂꯩꯕ ꯌꯥꯔꯦ ꯅꯪꯅ ꯄꯨꯅꯤꯡꯕ ꯍꯥꯞꯅꯤꯡꯕꯁꯤꯡꯗꯣ ꯌꯥꯏꯁꯅꯥꯅ ꯑꯃꯨꯛ ꯀꯤꯁꯣꯔ ꯀꯨꯊꯤꯗꯤ ꯅꯣꯡꯃ ꯄꯤꯔꯁꯤ ꯏꯕꯦꯝꯃ ꯉꯁꯤꯗꯤ ꯅꯄꯣꯛ ꯅꯨꯃꯤꯠꯅꯤ ꯃꯤꯉꯣꯟꯗ ꯀꯨꯊꯤ ꯄꯤꯕ ꯀꯨꯊꯤ ꯄꯥꯛꯄ ꯇꯧꯍꯣꯏꯗꯦ ꯌꯥꯏꯁꯅꯥ ꯍꯣꯏ ꯅꯪꯒꯤ ꯑꯦꯛꯖꯥꯝꯗꯨꯅ ꯀꯔꯝ ꯀꯥꯟꯗ ꯍꯥꯏꯗꯣꯛꯇꯣꯏꯅꯣ ꯅꯦꯛꯁ ꯋꯤꯛꯇ ꯍꯥꯏꯗꯣꯛꯇꯧ ꯃꯥꯜꯂꯦ ꯄꯔꯤꯈ꯭ꯌꯥ ꯉꯝꯕ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯔꯣ ꯏꯆꯥꯁꯤꯗꯤ ꯅꯪꯅ ꯇꯧꯔꯤꯁꯦ ꯏꯄꯥꯗꯤ ꯀꯌꯥ ꯄꯥꯝꯗꯕꯅꯤ ꯀꯩꯗꯧꯔꯨꯅꯤ ꯏꯆꯥꯅ ꯄꯥꯝꯃꯦꯅ ꯆꯠꯈ꯭ꯔꯕꯅꯤꯅ ꯀꯩ ꯍꯥꯏꯒꯗꯕꯅꯣ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤꯗꯤ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯅꯤ ꯁꯨꯍꯩꯗꯦ ꯅꯨꯄꯤꯅ ꯏꯆꯥꯒꯤ ꯃꯔꯥꯏꯕꯛꯇ ꯇꯝꯃꯝꯃꯕꯅꯤ ꯈꯜꯂꯒ ꯕꯕꯥꯅ ꯋꯥꯔꯧꯕ ꯀꯩꯁꯨ ꯂꯩꯇ꯭ꯔꯦ ꯍꯥꯟꯅꯗꯧꯅ ꯅꯪꯅ ꯅꯃꯥꯟꯅꯕꯤꯒꯤꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗꯣ ꯍꯧꯖꯤꯛꯇꯤ ꯏꯄꯥ ꯄꯥꯝꯗ꯭ꯔꯦ ꯆꯠꯅꯤꯡꯕ ꯂꯩꯔꯁꯨ ꯅꯃꯥꯗ ꯍꯥꯏꯌꯨ ꯌꯥꯗ ꯌꯥꯗꯕ ꯃꯇꯥꯡ ꯑꯣꯏꯔꯒꯅ ꯅꯃꯥꯒ ꯍꯦꯛ ꯆꯠꯂꯨ ꯌꯥꯏꯁꯅꯥ ꯃꯄꯥ ꯃꯆꯥ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯄꯨꯡꯗꯤ 7:30 ꯍꯦꯟꯈ꯭ꯔꯦ 10 ꯇꯥꯔꯛꯀꯗꯧꯔꯦ ꯈꯨꯗꯥꯡꯗ ꯁꯤꯔꯤꯕ ꯘꯔꯤꯗꯨ ꯌꯦꯡꯉꯤ ꯄꯨꯡ 10 ꯇꯥꯔꯦꯅꯦ ꯍꯧꯖꯤꯛꯐꯥꯎ ꯂꯥꯛꯇ꯭ꯔꯤꯁꯤꯕꯨ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯃ ꯁꯥꯎꯒꯠꯂꯛꯏ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯂꯦꯞꯅꯕꯕꯨ ꯄꯨꯡ 7:30 ꯍꯦꯜꯂꯐꯥꯎ ꯂꯥꯛꯇ꯭ꯔꯤꯁꯤꯅꯗꯤ ꯁꯤ ꯃꯣꯏ ꯃꯔꯝꯒꯤ ꯆꯠꯅꯕꯤ ꯑꯣꯏꯖꯥꯠꯂꯥ ꯁꯤꯗꯤ ꯍꯦꯟꯃꯜꯂꯦꯗ ꯌꯥꯔꯔꯣꯏ ꯏꯕꯨꯡꯉꯣ ꯎꯁꯤꯠꯇꯕ ꯌꯥꯝ ꯃꯥꯜꯂꯦ ꯀꯌా ꯀꯨꯏꯔꯦ ꯌꯦꯡꯉꯣ ꯑꯩꯈꯣꯏꯅ ꯉꯥꯏꯔꯛꯏꯁꯦ ꯑꯩꯈꯣꯏꯁꯦ ꯑꯔꯦꯝꯕ ꯃꯇꯝ ꯑꯔꯦꯝꯕꯗꯧꯅ ꯄꯪꯌꯥ ꯌꯥꯕꯗꯧꯅ ꯈꯜꯂꯕ꯭ꯔꯥ ꯀꯤꯁꯣꯔ ꯇꯥꯗ ꯑꯝꯇ ꯌꯥꯔꯔꯣꯏꯗ ꯏꯕꯨꯡꯉꯣ ꯀꯤꯁꯣꯔ ꯑꯩꯁꯨ ꯊꯕꯛ ꯑꯆꯤꯟꯕ ꯃꯌꯥꯝ ꯑꯃ ꯀꯥꯏꯊꯣꯛꯑꯝꯃꯒ ꯂꯥꯛꯏꯅꯤ ꯀꯤꯁꯣꯔꯅ ꯇꯥꯗ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯩ ꯄꯤ ꯏꯔꯥꯁꯨ ꯆꯦꯜꯂꯛꯏ ꯀꯩꯝꯇ ꯍꯥꯏꯔꯝꯗꯕꯤ ꯃꯥꯒꯤ ꯀꯥꯗ ꯆꯦꯟꯁꯤꯟꯈꯤ ꯃꯣꯟ ꯃꯈꯥꯗꯒꯤ ꯐꯣꯟꯗꯨ ꯂꯧꯊꯣꯔꯛꯏ ꯌꯥꯏꯁꯅꯥ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯃꯃꯥꯒ ꯕꯕꯥꯒꯤ ꯃꯃꯥꯡꯗ ꯑꯩ ꯌꯥꯝ ꯏꯀꯥꯏ ꯍꯧꯖꯤꯛ ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦ ꯀꯩꯅꯣ ꯍꯥꯏꯕ ꯇꯧꯔꯤꯁꯤꯕꯣ ꯇꯦꯂꯩꯕ ꯄꯨꯡ 10 ꯇꯥꯔꯦ ꯀꯩꯗꯧꯔꯒꯦ ꯁꯤꯕꯣ ꯀꯩꯅꯣ ꯏꯀꯥꯏꯕꯕꯣ ꯅꯣꯏ ꯑꯍꯜ ꯂꯃꯟ ꯍꯧꯖꯤꯛꯐꯥꯎ ꯂꯥꯛꯇ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯉꯁꯥꯏꯗꯩꯅꯦ ꯕꯕꯥ ꯏꯕꯥꯅꯤꯅ ꯃꯥꯡꯒꯣꯜꯗ ꯉꯥꯏꯔꯤꯁꯦ ꯂꯩꯀꯥꯏꯒꯤ ꯑꯍꯜꯗꯨꯁꯨ ꯁꯥꯎꯔꯒ ꯆꯠꯈ꯭ꯔꯦ ꯑꯩꯗꯤ ꯏꯀꯥꯏꯕꯅ ꯂꯣꯏꯔꯦ ꯃꯤ ꯃꯃꯥꯡꯁꯤꯗ ꯁꯤꯅꯤꯡꯉꯦ ꯁꯤ ꯌꯧꯁꯤꯜꯂꯛꯑꯗꯤ ꯉꯁꯥꯏꯅ ꯆꯠꯈ꯭ꯔꯕꯅꯤ ꯉꯥꯏꯈꯣꯀꯣ ꯑꯩ ꯃꯃꯥꯗ ꯐꯣꯟ ꯇꯧꯔꯒ ꯍꯪꯒꯦ ꯒꯥꯔꯤꯒ ꯌꯥꯗ꯭ꯔꯖꯥꯠꯂꯥ ꯑꯩꯁꯨ ꯌꯨꯝꯗ ꯂꯩꯇꯤꯌꯦ ꯍꯪꯉꯣ ꯌꯥꯝ ꯊꯨꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ 12 ꯇꯥꯔꯁꯨ ꯂꯥꯛꯇꯕ ꯌꯥꯔꯣꯏ ꯍꯥꯏꯌꯣ ꯃꯃꯥ ꯕꯕꯥ ꯍꯣꯏ ꯃꯥꯡꯗ ꯌꯥꯝ ꯏꯀꯥꯏꯖꯩ ꯍꯥꯏꯕ ꯍꯣꯏ ꯑꯝꯇ ꯍꯪꯈꯤꯒꯦ ꯃꯤꯅꯤꯠ 5ꯃꯨꯛ ꯂꯩꯔꯒ ꯇꯦꯂꯩꯕ ꯐꯣꯟ ꯇꯧꯔꯛꯏ ꯍꯧꯖꯤꯛꯐꯥꯎ ꯂꯥꯛꯇ꯭ꯔꯤꯌꯦ ꯑꯩ ꯏꯀꯥꯏꯕꯅ ꯁꯤꯔꯦ ꯃꯤ ꯃꯃꯥꯡꯗ ꯅꯣꯏ ꯑꯍꯜꯈꯩꯗꯣ ꯉꯥꯎꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯁꯤꯗꯤ ꯑꯩ ꯏꯀꯥꯏꯕ ꯄꯤꯕꯒ ꯆꯞ ꯃꯥꯟꯅꯩ ꯇꯦꯂꯩꯕ ꯅꯣꯏ ꯑꯍꯜ ꯂꯩꯇꯕ ꯌꯥꯎꯏ ꯍꯥꯏ ꯑꯗꯨꯅ ꯌꯨꯝ ꯁꯦꯡꯕ ꯂꯣꯏꯔꯒ ꯅꯣꯏ ꯀꯀꯥꯅ ꯂꯥꯛꯑꯣ ꯍꯥꯏꯔꯛꯑꯦ ꯍꯥꯏꯁꯤꯗꯤ ꯌꯥꯏꯁꯅꯥ ꯁꯥꯎꯒꯠꯂꯛꯏ ꯀꯥꯏꯗꯒꯤ ꯀꯀꯥꯅꯣ ꯑꯩꯈꯣꯏ ꯕꯕꯥ ꯃꯊꯟꯇ ꯄꯣꯛꯏ ꯈꯪꯉꯤ ꯅꯠꯇ꯭ꯔꯣ ꯑꯍꯜ ꯂꯩꯇꯦꯕꯨ ꯀꯩꯅꯣ ꯐꯥꯒꯤꯔꯣ ꯅꯪꯒꯤꯁꯦ ꯅꯠꯇ꯭ꯔꯒ ꯎꯁꯤꯠꯇ꯭ꯔꯤꯔꯥ ꯑꯩꯈꯣꯏꯔꯣꯝꯒꯤ ꯃꯤ ꯌꯥꯝ ꯁꯤꯍꯟꯅꯤꯡꯉꯕꯣ ꯂꯥꯛꯇꯅ ꯂꯥꯛꯑꯝꯃꯦ ꯍꯥꯏꯖꯤꯜꯂꯤ ꯑꯣꯏꯔꯝꯅꯤ ꯁꯤꯕꯨ ꯐꯥꯒꯤ ꯌꯥꯕ ꯋꯥꯔꯥ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯈꯤ ꯇꯦꯂꯩꯕ ꯅꯠꯇ꯭ꯔꯒ ꯅꯣꯏ ꯕꯕꯥ ꯍꯣꯏꯅ ꯑꯩ ꯄꯥꯝꯗꯕꯒꯤ
ꯏꯕꯥꯅꯤ ꯂꯨꯍꯣꯡꯍꯟꯅꯤꯡꯗꯕꯒꯤ ꯍꯥꯏꯖꯤꯜꯂꯤꯖꯥꯠꯂꯥ? ꯌꯥꯏꯁꯅꯥ, ꯀꯥꯏꯗꯩ ꯅꯪ ꯄꯥꯝꯗꯕꯅꯣ? ꯍꯧꯖꯤꯛꯇꯤ ꯑꯗꯨꯒꯨꯝꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ. ꯉꯔꯥꯡ ꯅꯨꯡꯗꯥꯡꯁꯨ ꯕꯕꯥꯅ ꯐꯔꯅꯤꯆꯔ ꯗꯤꯖꯥꯏꯟ ꯑꯄꯥꯝꯕ ꯈꯜꯍꯟꯕꯤꯔꯝꯃꯤꯅꯦ. ꯉꯁꯥꯏꯗꯒꯤ ꯅꯣꯏ ꯑꯍꯜ ꯉꯥꯏꯕꯗꯣ ꯑꯩꯁꯨ ꯕꯕꯥ ꯃꯅꯥꯛꯇ ꯂꯩ. ꯇꯦꯜꯍꯩꯕ, ꯀꯣꯛ ꯌꯥꯝ ꯁꯥꯒꯠꯂꯦ. ꯊꯝꯃꯣ ꯑꯝꯇ.